Vice President Harishwar Goswami na haikibada BJP na leingak hek paibadagi Manipur da leiramba peace and integrity mangsillakle. Hawjik Kanglup anigi marakta thokliba irang asi numit kuni suraba fawba government na thabak amata laukhattabasi MPCC ke maikaidagi condemn tawi. Mahak na makha taraduna Manipur da civil war thoknaba silabra haina shu mahak na makha takhi. Ni asida curfew khara relax tok singgi wana tana curfew adum chalairi loina na akoi internet broadband adumak thingi aduga people singje fear psychosis amada yam nangai badi handaki chida imphal ge mayon da leiba uri pok changomon wangkhai da ho koda khoi leiba sibok da khoi ge akiba miyam gi wakhal da akiba kai to kada ge habgi wakhal miyam da pongnari aduga haiba sing asina takodi normalcy se hanjandri haibani haugiga si kharip crop ki loksing unama matam moiba aduga angangi education gi parika haidong na pagi matam moiba loina na health ki amasung trade na commerce ki hirong khuding makta yang long changhen ga do matam sidai da koi khuding mak thabak chu ga da nong ga da posok puthok ga da khuding ma asi hujik kai tok le ge da kai tong horen na kari thokani hayeng na kari thokani kai thoga ba highway gi wakhal ma da koi se lahel liba se ngasi paliba sarkar asinani haidana ayaki thamjaningi aduga mathangda hairiba sing asigi thugaliba asigi numit kunni asi bharat ki sipai kaya army paramilitary ate security forces kaya lakhre bise koi loina mak khangaba tarabu uraba ngaktani ashuk yang uraba sina pikraba 22,300 something thak leiba square kilometer ki jaga sida leiba pikraba 2,000 kilometers amki valley ki jaga asigi akoiba peripheral area sibo goda makoina ningchina ngapungam daba thadokpa se masigi hidden agenda kari no sini hangjaningi wafam